Tata Sumo Gari ama Lokta Tasinbadagi ani Shire ani Sokle pawasi ngasi nungthil phongkhiba kanglai paki maira pause dagi lokhatsabane thengna phangba pawgi matungin na February 10 gi numidang pung 6 lom taba matamda Tamenglong District Headquarter dagi nongpok lomda Kangsup lambi paring da kilometer ni fuga mari rom chalaga laiba Damlong Biles manakta Tata Sumo ama Lokta Tasinkhibadagi gari adu tonglak pamiyoy ani laikhedre ani na soktuna Tamenglong District Hospital da laikanari haire Accident thoklaba Tata Sumo adugi registration number NL 043 7009 ne laikhidraba miyoy ani adugi mamingna Dimdanglong Panmay sahi kuntra amade Lithunwang Panmay sahi kuntra ga mathoi ne Accident thokpagi paw manak nakpada leiba khunja sing na tabadage khudata Assam Rifles ki kangbu amade khunja sing ga loina na lokhatam na kumthaduna asiba miyoy ani adu lokhatpaga loina na asokpa ani adu Tamenglong District Hospital da pukhatuna laikana re Asokpa miyoy ani gi phibam luna leidi haire